Mayam Taram Noxabule and a sea Maru Pausing Pizzery Ahamada, as the way to Tarak the Mu Emalaki Dre. Pogauta Ikai Police Station Manung Channel Labor Kumbi Assembly, Constituency Saituan Litan Popida Soranga Se Yupuntara, Rom, Tarakwadawai de Hinkolgi, Manama Sing and Sanapi, Sing Raga, Halapagilambi, the Manana for the labor, Kuduntina, Webmonga, Piba, as the way to Tarakpada Kudak the Muema, Electric Singdra Lakidre, Lakidra Mu Edudi Saituan Litan Popidagi, Takalamum Kiran Kawi, Pogauta Ikai Police Station Kangu Amalactuna, in Chinwi Tabuk Hai. Census ki tabak sataba yana ba Manipur ki administrative boundaries increase to kre. Census ki tabak intin amadi mayak sena pangtok pa yana ba Manipur legal state asigi administrative boundaries in punama freeze to kre. Home Department na tokwa gazetted extraordinary oina phongba notification ki matung ina district sing tahel sing khul sing amadi atopa administrative unit sing ki boundaries sing asi asigi ahobo numit January amadagi na matang sahi solising ni kuntare ki March kuntra matoi phawa ahong walai roi warep asi census rule solising sama promote dragi rule number Pangi Close Marigi Makata Lokibani Haidi. Notification Asi Mamang Sigi December Kutrawan to the Manipur Lingaki Additional Secretary Home Hantem Subasingano Kuyak Pitana Tokibani Madu ngarang January anida extraordinary gazette oina pongkibani boundary freeze toriba si state asigi census ki tabok sing mayak sengna amadi ayat apal yaudana pangthokpo ngamnabani hai panbe abadi leibak sinba thungna tangkak ani thona pangthokna naba tharang toriba mikok tibgi tabok asi Manipuri oina leiriba irang asi pan loisanji power IDP sing masa gi mayumda hanjanji power amadi state asite NRC natraga manaba mechanism amana illegal immigrant sing masa kangtoklaba matungda halankraba matungda Manipuri oina mikok tibgi tabok tobiyu Masina Manipuri Mikok Tip Tabak, Ethiopia Hine State Asigi Civil Society Organization Singi, Makadigi Liba Asigi Percent the Tasanba Sire Kukina. Maralai Tabami the Kutta de KCP Serendagi Spy the Kutta Bani KCP MC Progressive. Maralai Tabami the Kutta de Sud inside Kiserak Matung in a KCP Serendagi Spy Oramba RK P3B Civil Serak Pikibani, Hina KCP MC Progressive Naserol Amanatadur Ali, Look Asigi Information and Publicity Secretary, Mahi Komba Maintain Hatur Wasel Amanda, among total Look Asina RK P3B Sud inside Kiserak Pikibadu, Mahaki Maral Sing Lebang Miam Kangna Social Media Tonga, Loktokiba Lake Rabani, RK P3B KCP MCG, among total Tabak Bada Bong Konana ex minister Amadi Makogi, Kumbi Kanong Sing the attack to Lena Manipur Police Commando na Padana, Sajiwa Jeda Laki, Sajiwa Jelaki Torla Matung the KCP, Chender Singi Pulaga spy when the Tabak or Mugidamak the party na Hakoserak Pikibani, Look Asinam, Maralai Misa Miam the Kutade, party na Kut Takrabising Asidi, Party Makum Upuran Basindani, Maduna Matu Sonva Surrender Nakoi Kudima Erasing Atani, Matambangi the Nasan Naralazavana, Punamaki Apavoigani, Nakogi Tungdalay Kanzariba Assam Riflesing, Aduna Nakoi Kishu can be Loy, Nakoi Mete Erasing Atani, Kiam Queen Assam Rifles, Kiamanung the Hawaii Charaga, Labang Mudaribano, Look Asina, Hatkibasing Adu, KCP Surrender, Makum Upa, Widoing Atani Hinasu Puntura Look Asigi Chairman, Sinkai Kuman, Elias, Takel Ekengi Mayaka, Kanagumba, KCP Surrender Group Singna, Punsalaga, Watana, Matung the Pauxi, Kutanga, Waponkia Puntura, Party Tenare, Wapon Singadu, Tamlap with the Makta Assam Rifles, the Makut, Wana Hagatuna, Surrender Tokraba, Widoing, Masagi Maming, Power Hapsa, Pawang of Zadraba, Matu Sola, Using the Partina, Chanaba Paras, Sweden, Tambiragani, Partibu Maral Siribani, Haidana, Lebak, Miam among the Partina, Mi Pangata Hatpo Oina Holok Liba, Aduna, Nakoina Kahena, Gizabadagin Haina Lawi, Yenavan Isalaga, Mete, Mete, Pangal Kangluk Masel, Kana Hanabasin Bada, Party Manba, Kayana, Nakoina Sanam, Adum Sekataraga, Facebook, social media platforms in the Tagatpa, Aduga Amuk, Leba Nimbamana, Honabada, Nakoina Sana, Sekataba Party, Manvasing Aduna, Awaikum, Taholagi, Ijat Yaudaba, Siva, Serenda, Party Sing, Ijat Linana, Honarakpa, Draki, Namada, Mete, Pangal, Gitsamana, Mekia, Character Association, the Wirakpa, Sinasingba, Sigi Mayokta, Party na Lebak, Mianga, Luina Duna Huran Basing, Makum Hangtorakpa, Kaya Sing, Sinamara, Wadaga Party, Wutam Tiba, Oina Urakpa, Hibasi, Masana Tabani, Kundaminari, Irisa, Singasu, High River, Yanabana, Lusam the Namlaga Tambikraba, Kongo High Makai, Kongo, KCP, Surrender, Video Sina Puruk Masel, Yantinanaba, Facebook, social media Sinda, Sanariba, Patraba Dramasing, Asig, Sidagi, Siminasi, Heidi, Party na Awang Botak, the Kai Kumna River, Chairman, Jinkai Kuman Elias Takel Ekending Asi Pawada Kut Wangna Tankalaga Yaknabada Surrender Tobikitri Hibasi Lebak Miam Nakangi Huiroishin Nasu Kaudabu Sungani KCP Surrender Group Sing Asi Misa Miam Dagi Lut Taunavidamakta Yaknabana Saba Leipungi Sanga Pankakni Nakoina Lup Asigi Chairman the Maral Siribani Haidana Law Kongliba Adu Tasanba Kaigi Mayada Brush Singbiga Pankak Oina Let Tokani Chairman Apopu Mapa Power Cell Kairambagi Manipur Police Commandona Harurabani Haiba Aran Bapam Tamlaktana Kariam Nakibadu Apangba
yong amana yubi kolaga kappa angur saba phangdraba lamhuina angur khai haina miyamda tengthajabaga pangkakni sel khairoba imung manung hupna demand letter tamlambagi Indian Army amasung Manipur Police Commando Combined Force na nekhaikiba laptop mobile konana moirang temtel leba lokapta namsankiba adudi siarmingi family na te sakom Kukina demand letter lowa chatluba Imphal East da leba pangai yangdongdagi moirang tem tongmaigi family ni haibasi khangjanbiyu haina su serol sina pongtorali US na Venezula da air strike thadana leba adugi president Nicolas amasung Mark loina bi phajankre US na Venezula gi matakta pak sana military strike thathabaga loina leba adugi president Nicolas Maduro amasung Mark loina bi capture tokre loina pharaba makhoi ani leba adudagi puthorakre haina US gi president Donald Trump na pongtokre adubu hiramasi gi matangda yamna akupa waroli pongtokide United States Secretary of State Marco Rubio na hakibada Venezula gi president Nicolas Maduro US na capture toru matungda makhata na Venezula gi matakta hand action amata thathabagi wafam leite pharaba Venezula gi president asibudi US da criminal charge kamari lena trial tatharagini haina pongtorakre maraksida Venezula government gi makaidagi leba adugi president Maduro amasung hak loina bi asoi angam amata thondanaba akanum ongda demand tokre Venezula amasung US ani gi marakta handak nongdong khanaraiba asigi mai lena Venezula na leba adugi state on national emergency lauthokiba lena US ta satharkiba military aggression adubu yamna kana yaningda pongtorakhi Venezula gi vice president Delcy Rodriguez na pongtokiba leba adugi president Maduro amasung first lady Celia Florence hojik mafam khangdri adumu pongkoi angi punsi asoi angam amata tondana ba demand tori adubu marak asida US army gi Delta force na official oiba BBC da pongtokiba da Venezula president Nicolas Maduro amasung Mark loina bi makoina capture tore Delta Force asina US military top counter terrorism unit amani US ki makaidagi matam sana Venezula gi president asi international drug trafficking organization gi lusingba amani haina maral sidana lakibani adubu Venezula gi president asina di wapam adu yadana lakibani US president Donald Trump gi makaidagi US military na Venezula president asi capture tore haina laukthokrabasu mahakadai da pukrabano amasung hojik kadai da thamlibagi habagi detail oina wapam amata pongtoktri loina Venezula gi government asu leba adugi president gi matang da sabchaba information amata khangba ngamdri hairi US gi makaidagi Venezula gi president asina international drug trafficking gi mai lena sathariba thabak tharumsing asiga mai lena president asibu phana paw pirakpa ngamda miyoida dollar millions yakai gi reward pigini haina mangjuna lauthokibasu laikhrabani lena okiba thakra sida region aduda military gi chawba kanaba adu lakibani hairi Social media platforms X dana teisa da content sing lathokna notice issue tawkre Information and Technology Ministry na social media platform X dana teisa da content sing lathokna laba notice issue tawkre pawkhran hai platform sida group AI lana sina dana teisa da content sing semlaga thagatpa thenarakpadagi thorang ase pakalakibani Indian Operation S ki chief complier officer da thawa cherol amada ministry hai group AI sina dana account sing hawdana nupi na teisa da video sing thagatpa thenare Information Technology Act Solution ani ITI Act Solution ani amagi makada sigma photo video sing ase thagatpa yadabagi achingba lei hairi sei asida pangthok deriba Assam general election da NDA na suba term pairaba yana leiri sei asida Assam da pangthok deriba general assembly mikal asida BJP na lead tawduna NDA na thangna suba term pairaba yana leiri haina People Plus Research Organization hantak chothakiba survey amana hairi aiba survey asima mang sei solution ni kunmanga gi November 15 dagi December 13 phawba sathakibani survey aduna phanglakpa report ki matungina nikhalada Assam gi sit chama kun taruk leiriba asi manungda BJP na yamna line sit 64 dagi na 103 phawba kaduna single largest majority tarba yai Assam gi punwa sit chama kun taruk asi manungda BJP na lead tawduna NDA na sit mongja gi mathakta phangduna suba tamgi sarkar semgani Indian National Congress nikhalasida sit kunmanga dagi na 18 phawba karba yai NDA ga chaminariba Assam Gana Parishad na sit 9 dagi na 13 aduga Bodoland People's Front na sit 9 dagi na 10 phawba karba yai aduga All Indian United Democratic Front na sit ani United People's Party Liberation na sit ani Rajo Dal na sit ama dagi ani Assam Jatiya Parishad na sit ama CPIM na sit ama Independent amso ate lemau riba party na sit ama karba yai mikal asida BJP gi maki dagi punba voter gi chada 38 phangnaba project tori adu Congress na chada 53 dagi na chada phanglaba yai AGP na chada taret BPM na chada manga dasmi manga MYUDF na chada ani dasmi manga UPPL na chada ama dasmi ani Rajo Dal na chada chino dasmi mapan CPIM na chada chino dasmi nipan
Assam Jantia Parishana Chada 0.8 aduga Atena Chada Mangaki Changda Boat Panglabayai. Survey Asika Matuina Congress Wayna Barak Valley Amasung, Lower Assam Yana Muslingi Botar Kea, Ama Panglabayari Adubu upon Bigi Wayne Yangbada, Indiana, Mikala Sida Town of My Park and Havagi, Tazabuleri. Upper Assam the Oppositiongi Makadagi Yamna Kahena, Panda Pibangam Lidabana, Indiana Sound of Boat Pangani Havigi Asatari, Middle Assam the BJP Missing, BPM Sound of My Park and Adubu, Lower Assam the delimitation Maram Oidaga, Indiana Botar Hena Pangoi, Barak Valley, the NDA Sit Nipan Tara Pabagi Panglabaya Haidi. New Year cookies in the assault rifles in Kapkhre viral video na PR 1 took the Henry. Bye bye amadi New Year anigi lona bahin the Kapkhre ma oidamgani haiba thazanariba cookie lon the wanga the me kherana assault rifles AK-47 na singba apamakal gi noklaising paidana nothakta nomai Kapkhre video sing social media da viral oiribasina hujik Manipur thamliba percent rule asigi wahan tok leitre haina tongan social media platform sing da miyamna comment pinner polep na dri. Namit ada Tagalaki Nomai Kapagi protesting adu Nupi Karana Cookie Londa Wanga adu Namakutta Kulai by the Habagi Matagum a Pausana Lekiba Amadi Nupi Karana Sukuki Londa Wanga adu Naharau the Among the New Year celebration Pantopagi Mami Saunatari High visual Dagi Pangba in Pukimatu Inadi Nahasana Nomai Kakiba du Kankopagi Zaga Amadani Haina Tazanari adu Hosik Power official over confirmation the Woody Lake 3 Amadi Nomai Kapo the scenario missing adu Chapchana Maming Matasu Mari Renable law enforcement agencies in the part and Excel logo late Tenadri. Nomai Kapo Tonsing adu Tongan social media platforms in the viral Odina Sadorali Masi Marakta Manipur the Hujik Irang Mayon Arabic State among Ovena law enforcement agencies in a conflict management of the Sobul loophole Amani Haina Sumiana command binary Maduga Irang Namtanabagi Pandam the government cookie a logo single suspension operation soup framework sign to modern Nomai Kapo Amadi Irang to Anba Tinanabagi Pandam the Lakolaki Kongtang Asisu Nakal Amana Tosadabum Uri. Hosik Power and the Murray Power with the Matang Silujare Makata of the Kitamak Mayapunanga Minasilo channel Asibu Nosividan line and subscribe to Vidamo.